Ngasi 15 August ki nungdang ne ngakdang sum kainoma leiruse na thoklakpani ko bango besida hawsu chada bu kuire ngasi cha hawrase na jem ho sum yam phajana thalame kangla mamang isai ga tawrame ko lambi sorok se mayam phajana thalam basida isnaw mayam da sum puna yang hanning dana ina video manam jarak pane angang na hawbu chaninge na ningai tawbudagi laine aduga som sai sidi mai than biramdre sai miner mapase nuko ima kai thel bodi am phajana thalame ko injang ju loisale beef ni ko sigi mathel se chanu pana dum thongre oi mapam cha tawdana aduga sina mahi yawa chaningba kangbu oidoine mahi khra hapaga mahi thotpagi aduga kangna kitang ama ngaujare sina kangna chaningbu kangbugi sina chumna ngau nate ko double fry tawbane sigi khungau si sumamangda aina di ama video thai thaga chakhrabane